ꯑꯩꯍꯥꯛ ꯁꯤꯔꯤ ꯃꯣꯏꯔꯥꯡꯊꯦꯝ ꯇꯣꯇꯣꯝ ꯁꯅꯥ ꯅꯣꯡꯁꯥꯕ ꯑꯩꯍꯥꯛꯀꯤ ꯉꯁꯤ ꯏꯝꯐꯥꯜꯗ ꯂꯩꯕ ꯏꯃꯥ ꯀꯩꯊꯦꯜꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃꯗꯤ ꯄꯣꯠꯐꯝ ꯐꯝꯂꯤꯕ ꯏꯃꯥꯁꯤꯡꯁꯤꯗ ꯑꯩꯅ ꯌꯥꯏꯐ ꯃꯪꯒꯣꯜ ꯅꯤꯕ ꯑꯗꯒꯤ ꯃꯣꯏꯗ ꯌꯥꯏꯐ ꯃꯪꯒꯣꯜ ꯅꯤꯕ ꯆꯠꯀꯦꯅ ꯄ꯭ꯔꯣꯒꯥꯝ ꯁꯤꯟꯖꯔꯝꯕ ꯉꯔꯥꯡ ꯄ꯭ꯔꯣꯒꯥꯝ ꯂꯧꯊꯣꯛꯄ ꯃꯤꯌꯥꯝꯅꯁꯨ ꯁꯄꯣꯔꯠ ꯇꯧꯕꯤꯒꯅꯤ ꯍꯥꯏꯅ ꯐꯣꯟꯗ ꯃꯤꯌꯥꯝꯅ ꯁꯧꯒꯠꯄꯤꯔꯛꯄꯁꯤꯡ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯆꯠꯅꯕ ꯁꯦꯝ ꯁꯥꯖꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯩꯅ ꯋꯥꯏꯔꯤꯕ ꯒꯥꯔꯤꯁꯤꯡꯒꯤ ꯊꯥꯎ ꯈꯨꯗꯣꯡꯆꯥꯗꯕ ꯄꯝꯁꯤꯡ ꯈꯣꯡ ꯊꯤꯟꯖꯜꯂꯛꯄ ꯑꯃꯗꯤ ꯄꯨꯂꯤꯁꯅꯁꯨ ꯑꯩ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯑꯩꯕꯨ ꯃꯣꯏꯅ ꯐꯥꯅꯕ ꯁꯦꯝ ꯁꯥꯔꯦ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯏꯟꯇꯤꯂꯤꯖꯦꯟꯁꯀꯤ ꯄꯥꯎ ꯂꯩꯕ ꯃꯔꯝ ꯑꯗꯨꯅ ꯉꯁꯤ ꯆꯠꯀꯅꯤ ꯍꯥꯏꯅ ꯑꯩꯒꯤ ꯂꯥꯡꯖꯔꯝꯕꯗꯨ ꯀꯦꯟꯁꯦꯜ ꯇꯧꯔꯒ ꯚꯣꯠ ꯑꯦꯂꯦꯛꯁꯟ ꯅꯨꯃꯤꯠꯇꯗꯤ ꯄꯥꯕ ꯄꯨꯟꯕ ꯄꯨꯝꯅꯃꯛ ꯃꯥꯌꯣꯛꯅꯔꯒ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯆꯠꯇꯕ ꯌꯥꯗꯕ ꯑꯃꯒ ꯂꯣꯏꯅꯅ ꯄꯣꯂꯤꯡ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏ ꯂꯥꯛꯆꯒꯅꯤ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯗ ꯁꯤ ꯃꯣꯏꯔꯥꯡꯊꯦꯝ ꯇꯣꯇꯣꯝ ꯁꯅꯥ ꯅꯣꯡꯁꯥꯕ ꯑꯩꯍꯥꯛꯅ ꯃꯤꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ. Okay. Leiramo akong laki. Ayun pa rin. Oh, motor niya. Motor na mo. Motor niya. 我在这边全路边边对我感觉。来过去。boss， 来过。Lairaba ina kunban naidana bot matamadi loina khongchek pa mitang ba hai da ba ko moibu phajing phai to gani ai moibu luk dong to ban ta chap ma ye bo si matam ji dana loina khurumba au bot loi na maza to ba usi thoi da ba lairaba sing lak pa chi chak thung loina moina phiaw ga kan ba asigum si chum thok la bi na mun sa na saksen mani maram matuna aina handa aina hojir ba i hoji yang ji chaura ba si 아무거나 지레 아이는 다니기 두라봐 뭐지 가한 비트라봐 둥더리 바 이샤슈 승제 아무거나 와이 마하르 분 넘어로 그리고 아이나 그리고 하나기가 가후라봐 아이 파랍서 퍼터고 아이부 징비라봐 자손지 아이부 묵신도보다 이샤싱 나이라봐 이샤싱도 아이부 묵신마이나 신문 없는 하지 마생 무슨 아이 통제리